ꯑꯍꯥꯟꯕꯃꯛꯇꯗ YouTube ꯑꯃꯁꯨꯡ Facebook ꯆꯦꯅꯦꯜ ꯑꯅꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯔꯤꯁꯇꯗ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯈ꯭ꯔꯕ ꯄꯨꯝꯅꯃꯛꯄꯨ ꯄ꯭ꯔꯚꯨ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯁꯣꯃꯥꯅꯟꯗ ꯃꯥꯏꯕꯝ ꯑꯩꯍꯥꯛꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯗꯨꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯉꯥꯜ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯖꯣꯟ 19 ꯋꯥꯍꯩ ꯄꯔꯦꯡ 12 ꯌꯥꯡꯈꯩꯒꯤ 7 ꯑꯁꯤ ꯃꯁꯤꯒꯤ ꯕꯥꯏꯕꯜ ꯃꯐꯝ ꯑꯣꯏꯅ ꯈꯟꯗꯣꯛꯆꯔꯦ꯫ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩ ꯑꯁꯤ ꯂꯥꯛꯄ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣই ꯑꯇꯦꯟꯕ ꯄ꯭ꯔꯥꯔꯊꯅꯥ ꯑꯃ ꯇꯧꯃꯤꯟꯅꯁꯤ꯫ ꯅꯨꯡꯁꯤꯕꯒꯤ ꯃꯄꯥꯟ ꯅꯥꯏꯗꯕ ꯁꯔꯒꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯁꯣꯔ ꯅꯪꯕꯨ ꯃꯄꯥꯟ ꯅꯥꯏꯗꯅ ꯊꯥꯒꯠꯆꯩ꯫ ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯅꯨꯡꯁꯤꯕ, ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯊꯧꯖꯥꯅ YouTube ꯑꯃꯗꯤ Facebook ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯁꯥꯁ꯭ꯇꯔꯒꯤ ꯋꯥꯍꯩ ꯈꯔ ꯐꯣꯡꯗꯣꯛꯆꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯖꯔꯤꯕ ꯅꯆꯥꯒꯤ ꯃꯊꯛꯇ ꯕꯣꯔ ꯄꯤꯅꯕꯤꯌꯨ꯫ ꯅꯆꯥꯒꯤ ꯈꯪꯕ ꯍꯩꯕ ꯁꯤꯡꯕ ꯑꯗꯨꯅ ꯉꯥꯡꯖꯕ ꯁꯛꯆꯕ ꯅꯠꯇꯗꯨꯅ ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯑꯁꯦꯡꯕ ꯊꯋꯥꯏꯅ ꯑꯍꯧꯕꯗꯒꯤ ꯑꯔꯣꯏꯕ ꯐꯥꯎꯕ ꯂꯝꯖꯤꯡꯕꯤꯌꯨ, ꯕꯣꯔ ꯄꯤꯕꯤꯌꯨ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯔꯤꯁꯇꯗ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯈ꯭ꯔꯕ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇꯁꯨ ꯏꯄꯥ ꯏꯁꯣꯔꯒꯤ ꯃꯄꯥꯟ ꯅꯥꯏꯗꯕ ꯕꯣꯔ ꯄꯤꯅꯕꯤꯌꯨ꯫ ꯄ꯭ꯔꯚꯨ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯖꯕꯅꯤ, ꯑꯥꯃꯦꯟ꯫ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯉꯥꯜ꯫ ꯉꯁꯤꯒꯤ ꯕꯥꯏꯕꯜ ꯃꯐꯝ ꯖꯣꯟ chapter 8 verse 12 verse 59 ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯆꯔꯦ꯫ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯏꯁꯣꯔꯅ ꯊꯥꯔꯛꯄꯅꯤ꯫ ꯃꯍꯥꯛꯇꯤ ꯃꯤꯁꯤꯡꯕꯨ ꯄꯥꯞꯇꯒꯤ ꯀꯣꯛꯄꯤꯕ ꯑꯗꯨꯒ ꯑꯃꯝꯕꯗꯒꯤ ꯃꯉꯥꯜꯗ ꯄꯨꯊꯣꯛꯄꯤꯔꯛꯄ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯉꯥꯜ ꯑꯗꯨꯅꯤ꯫ ꯌꯍꯨꯗꯤ ꯈꯔꯗꯤ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯊꯥꯖꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯃꯈꯣꯏ ꯄꯥꯞ ꯆꯦꯟꯕꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯃꯁꯥꯅ ꯌꯥꯖꯔꯝꯗꯦ꯫ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗ ꯂꯥꯛꯃꯤꯟꯅꯁꯤ꯫ ꯌꯦꯁꯨ ꯈ꯭ꯔꯤꯁꯇ ꯃꯁꯥꯅ ꯄꯤꯕ ꯁꯥꯈꯤꯒꯤ ꯃꯇꯥꯡꯗ ꯕꯥꯏꯕꯜꯗꯒꯤ ꯑꯩꯈꯣꯏ ꯄꯥꯊꯣꯛꯃꯤꯟꯅꯁꯤ꯫ ꯌꯦꯁꯨꯅ ꯃꯈꯣꯏꯗ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯉꯥꯜꯅꯤ꯫ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯤꯕ ꯃꯍꯥꯛ ꯑꯗꯨꯅ ꯑꯃꯝꯕꯗ ꯆꯠꯂꯔꯣꯏ, ꯇꯧꯏꯒꯨꯝꯁꯨꯡ ꯍꯤꯡꯕꯒꯤ ꯃꯉꯥꯜ ꯑꯗꯨ ꯐꯪꯖꯒꯅꯤ꯫ ꯃꯗꯨꯗ ꯐꯥꯔꯤꯁꯤꯁꯤꯡꯅ ꯏꯕꯨꯡꯉꯣꯗ ꯁꯤꯡꯅꯔꯛꯏ, ꯅꯍꯥꯛ ꯅꯊꯟꯇꯒꯤ ꯃꯔꯝꯗ ꯁꯥꯈꯤ ꯄꯤꯖꯩ, ꯅꯍꯥꯛꯀꯤ ꯁꯥꯈꯤ ꯑꯗꯨ ꯆꯨꯝꯗꯦ꯫ ꯃꯗꯨꯗ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯈꯣꯏꯗ ꯈꯨꯝꯂꯛꯏ, ꯑꯩꯅ ꯏꯊꯟꯇꯒꯤ ꯃꯔꯝꯗ ꯁꯥꯈꯤ ꯄꯤꯖꯔꯕꯁꯨ ꯑꯩꯒꯤ ꯁꯥꯈꯤ ꯑꯗꯨ ꯑꯆꯨꯝꯕꯅꯤ꯫ ꯃꯔꯝꯗꯤ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄ ꯑꯗꯨꯒ ꯀꯗꯥꯏꯗ ꯆꯠꯂꯤꯕ ꯑꯩꯅ ꯈꯪꯖꯩ, ꯑꯗꯨꯕꯨ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯀꯗꯥꯏꯗ ꯆꯠꯂꯤꯕ ꯅꯈꯣꯏꯅ ꯈꯪꯗꯦ꯫ ꯅꯈꯣꯏꯗꯤ ꯍꯛꯆꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯌꯦꯜꯂꯤ, ꯑꯩꯗꯤ ꯀꯅꯥꯕꯨꯁꯨ ꯋꯥꯌꯦꯟꯗꯦ꯫ ꯍꯣꯏ, ꯑꯗꯨꯒ ꯑꯩꯅ ꯋꯥꯌꯦꯜꯂꯕꯗꯤ ꯑꯩꯒꯤ ꯋꯥꯌꯦꯟꯕ ꯑꯗꯨ ꯑꯆꯨꯝꯕꯅꯤ, ꯃꯔꯝꯗꯤ ꯑꯩꯗꯤ ꯏꯊꯟꯇ ꯅꯠꯇꯦ, ꯇꯧꯏꯒꯨꯝꯁꯨꯡ ꯑꯩꯒ ꯑꯩꯕꯨ ꯊꯥꯔꯛꯂꯕ ꯏꯄꯥꯒꯅꯤ꯫ ꯍꯣꯏ, ꯑꯗꯨꯒ ꯃꯤ ꯑꯅꯤꯒꯤ ꯁꯥꯈꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯅꯈꯣꯏꯒꯤ ꯋꯥꯌꯦꯟ ꯖꯥꯊꯪ ꯑꯗꯨꯗ ꯏꯈ꯭ꯔꯕꯅꯤ꯫ ꯏꯊꯟꯇꯒꯤ ꯃꯔꯝꯗ ꯁꯥꯈꯤ ꯄꯤꯖꯕ ꯑꯗꯨ ꯑꯩꯃꯛꯅꯤ, ꯑꯗꯨꯒ ꯑꯩꯕꯨ ꯊꯥꯔꯛꯂꯕ ꯏꯄꯥꯅ ꯑꯩꯒꯤ ꯃꯔꯝꯗ ꯁꯥꯈꯤ ꯄꯤꯕꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯏꯕꯨꯡꯉꯣꯗ ꯍꯥꯏꯔꯛꯏ, ꯅꯍꯥꯛꯀꯤ ꯅꯄꯥ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯈꯨꯝꯂꯛꯏ, ꯅꯈꯣꯏꯅ ꯑꯩꯕꯨꯁꯨ ꯏꯄꯥꯕꯨꯁꯨ ꯈꯪꯗꯦ꯫ ꯅꯈꯣꯏꯅ ꯑꯩꯕꯨ ꯈꯪꯂꯝꯂꯕꯗꯤ ꯑꯩꯒꯤ ꯏꯄꯥꯕꯨꯁꯨ ꯅꯈꯣꯏꯅ ꯈꯪꯂꯝꯒꯗꯕꯅꯤ꯫ ꯏꯕꯨꯡꯉꯣꯅ ꯏꯁꯣꯔꯅꯤꯅ ꯁꯪꯗ ꯇꯝꯕꯤꯔꯤꯉꯩꯗ ꯋꯥꯁꯤꯡ ꯑꯁꯤ ꯂꯪꯒꯩꯗ ꯉꯥꯡꯕꯅꯤ, ꯑꯗꯨꯒ ꯏꯕꯨꯡꯉꯣꯕꯨ ꯀꯅꯥꯅꯁꯨ ꯐꯥꯗꯦ, ꯃꯔꯝꯗꯤ ꯏꯕꯨꯡꯉꯣꯒꯤ ꯄꯨꯡꯐꯝ ꯍꯧꯖꯤꯛ ꯂꯥꯛꯂꯝꯗ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯕꯨꯡꯉꯣꯅ ꯑꯃꯨꯛꯀ ꯃꯈꯣꯏꯗ ꯍꯥꯏ, ꯑꯩꯅ ꯆꯠꯊꯣꯛꯀꯗꯧꯔꯤ, ꯅꯈꯣꯏꯅ ꯑꯩꯕꯨ ꯊꯤꯒꯅꯤ, ꯑꯗꯨꯒ ꯅꯈꯣꯏꯅ ꯅꯈꯣꯏꯒꯤ ꯄꯥꯞꯇ ꯁꯤꯖꯒꯅꯤ꯫ ꯑꯩꯅ ꯆꯠꯄ ꯃꯐꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯂꯥꯛꯄ ꯉꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯌꯍꯨꯗꯤꯁꯤꯡꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯆꯠꯄ ꯃꯐꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯂꯥꯛꯄ ꯉꯝꯗꯦ ꯍꯥꯏꯕ ꯑꯁꯤꯅꯗꯤ ꯃꯍꯥꯛ ꯃꯊꯟꯇ ꯁꯤꯖꯒꯗ꯭ꯔꯥ? ꯃꯗꯨꯗ ꯏꯕꯨꯡꯉꯣꯅ ꯃꯈꯣꯏꯗ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯗꯤ ꯃꯈꯥꯗꯒꯤꯅꯤ, ꯑꯩꯗꯤ ꯃꯊꯛꯇꯒꯤꯅꯤ꯫ ꯅꯈꯣꯏꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗꯒꯤꯅꯤ, ꯑꯩꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗꯒꯤ ꯅꯠꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯅꯈꯣꯏꯒꯤ ꯄꯥꯞꯇ ꯁꯤꯖꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯦ꯫ ꯃꯔꯝꯗꯤ ꯑꯩꯅꯤ ꯍꯥꯏꯕ ꯅꯈꯣꯏꯅ ꯊꯥꯖꯗ꯭ꯔꯕꯗꯤ ꯅꯈꯣꯏ ꯅꯈꯣꯏꯒꯤ ꯄꯥꯞꯇ ꯁꯤꯖꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯏꯕꯨꯡꯉꯣꯗ ꯍꯥꯏꯔꯛꯏ, ꯅꯍꯥꯛ ꯀꯅꯥꯅꯣ?
ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯈꯣꯏꯗ ꯍꯥꯏ, ꯑꯩꯅ ꯑꯍꯥꯟꯕꯗ ꯅꯈꯣꯏꯗ ꯍꯥꯏꯕ ꯑꯗꯨꯃꯛꯅꯤ. ꯅꯈꯣꯏꯒꯤ ꯃꯔꯝꯗ ꯑꯩꯅ ꯉꯥꯡꯒꯗꯕ ꯑꯃꯁꯨꯡ ꯋꯥꯌꯦꯟꯒꯗꯕ ꯌꯥꯝꯅ ꯂꯩ. ꯇꯧꯏꯒꯨꯝꯁꯨꯡ ꯑꯩꯕꯨ ꯊꯥꯔꯛꯂꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛ ꯑꯗꯨ ꯑꯆꯨꯝꯕꯅꯤ. ꯑꯗꯨꯒ ꯑꯩꯅ ꯏꯕꯨꯡꯉꯣ ꯃꯉꯣꯟꯗꯒꯤ ꯇꯥꯔꯛꯄ ꯑꯗꯣ ꯑꯩꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯉꯥꯡꯊꯣꯛꯄꯅꯤ. ꯏꯕꯨꯡꯉꯣꯅ ꯃꯄꯥꯒꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯈꯣꯏꯗ ꯍꯥꯏꯕꯅꯤ ꯍꯥꯏꯕ ꯃꯈꯣꯏꯅ ꯈꯪꯗꯦ. ꯃꯔꯝ ꯑꯗꯨꯅ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏ, ꯃꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯊꯥꯡꯒꯠꯂꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯅꯤ, ꯑꯗꯨꯒ ꯑꯩ ꯏꯊꯟꯇ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯦ. ꯇꯧꯏꯒꯨꯝꯁꯨꯡ ꯏꯄꯥ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯇꯝꯕꯤꯈꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯅ ꯋꯥ ꯑꯁꯤ ꯉꯥꯡꯊꯣꯛꯏ ꯍꯥꯏꯕ ꯅꯈꯣꯏꯅ ꯈꯪꯒꯅꯤ. ꯑꯃꯁꯨꯡ ꯑꯩꯕꯨ ꯊꯥꯔꯛꯂꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯑꯩꯕꯨ ꯂꯣꯏꯅꯕꯤꯔꯤ. ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯑꯩ ꯏꯊꯟꯇꯕꯨ ꯊꯥꯗꯣꯛꯄꯤꯗꯦ, ꯃꯔꯝꯗꯤ ꯏꯕꯨꯡꯉꯣꯅ ꯄꯦꯟꯕ ꯊꯕꯛ ꯑꯗꯨ ꯑꯩꯅ ꯇꯠꯇꯅ ꯇꯧꯖꯩ. ꯏꯕꯨꯡꯉꯣꯅ ꯋꯥꯁꯤꯡ ꯑꯁꯤ ꯍꯥꯏꯕꯗ ꯃꯤ ꯑꯌꯥꯝꯕꯅ ꯏꯕꯨꯡꯉꯣꯗ ꯊꯥꯖꯔꯦ. ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯨꯝꯅ ꯏꯆꯝ ꯆꯝꯅ ꯄꯥꯕ ꯅꯩꯅꯕ ꯑꯗꯨ ꯅꯠꯇꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯃꯨꯠ ꯇꯥꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯄꯥꯔꯒ ꯑꯩꯈꯣꯏ ꯙ꯭ꯌꯥꯟ ꯇꯧꯕ, ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ, ꯃꯅꯨꯡꯗ ꯆꯦꯜꯂꯤꯕ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯈꯪꯍꯟꯅꯤꯡꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯊꯤꯗꯣꯛꯄ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ. ꯑꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯊꯥꯖꯔꯕ ꯖꯤꯎꯗꯤꯁꯤꯡ ꯑꯗꯨꯗ ꯏꯁꯣꯔꯅ ꯍꯥꯏ, ꯅꯈꯣꯏꯅ ꯑꯩꯒꯤ ꯋꯥ ꯑꯗꯨꯗ ꯏꯇꯠ ꯇꯠꯇꯅ ꯂꯩꯔꯕꯗꯤ ꯅꯈꯣꯏ ꯆꯨꯝꯅ ꯑꯩꯒꯤ ꯁꯦवोꯛꯅꯤ. ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯆꯨꯝꯕꯗꯨ ꯈꯪꯒꯅꯤ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯅꯅꯤꯡ ꯇꯝꯍꯟꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯤ. ꯃꯈꯣꯏꯅ ꯏꯕꯨꯡꯉꯣꯗ ꯈꯨꯝꯂꯦ, ꯑꯩꯈꯣꯏꯗꯤ ꯑꯕ꯭ꯔꯥꯍꯥꯝꯒꯤ ꯙꯔꯥꯅꯤ, ꯑꯗꯨꯒ ꯃꯤ ꯀꯅꯥꯒꯤꯗꯒꯤꯁꯨ ꯃꯤꯅꯥꯏꯈꯛ ꯑꯣꯏꯗ꯭ꯔꯤ. ꯅꯈꯣꯏ ꯅꯅꯤꯡ ꯇꯝꯒꯅꯤ ꯍꯥꯏꯅ ꯅꯍꯥꯛꯅ ꯀꯔꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯈꯣꯏꯗ ꯈꯨꯝꯂꯦ, ꯑꯩꯅ ꯅꯈꯣꯏꯗ ꯊꯥꯡꯒꯩ ꯁꯦꯡꯅꯃꯛ ꯍꯥꯏꯔꯤꯕꯅꯤ, ꯄꯥꯞ ꯇꯧꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯄꯥꯞꯀꯤ ꯃꯤꯅꯥꯏꯅꯤ. ꯑꯃꯁꯨꯡ ꯃꯤꯅꯥꯏꯁꯤꯡꯅ ꯌꯨꯝꯗ ꯂꯣꯝꯕ ꯅꯥꯏꯗꯅ ꯂꯩꯕ ꯅꯠꯇꯦ, ꯃꯆꯥꯅꯤꯄꯥꯗꯤ ꯂꯣꯝꯕ ꯅꯥꯏꯗꯅ ꯂꯩ. ꯃꯔꯝ ꯑꯗꯨꯅ ꯃꯆꯥꯅꯤꯄꯥ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯅꯅꯤꯡ ꯇꯝꯍꯜꯂꯕꯗꯤ ꯅꯈꯣꯏꯅ ꯑꯑꯣꯏꯕꯃꯛ ꯅꯅꯤꯡ ꯇꯝꯒꯅꯤ. ꯅꯈꯣꯏꯗꯤ ꯑꯕ꯭ꯔꯥꯍꯥꯝꯒꯤ ꯙꯔꯥꯅꯤ ꯍꯥꯏꯕ ꯑꯩꯅ ꯈꯪꯉꯤ, ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯀꯗꯕꯒꯤ ꯊꯤ, ꯃꯔꯝꯗꯤ ꯅꯈꯣꯏꯒꯤ ꯅꯨꯡꯗ ꯑꯩꯒꯤ ꯋꯥ ꯂꯩꯐꯝ ꯂꯩꯇꯦ. ꯏꯄꯥꯒꯤ ꯃꯐꯝꯗ ꯑꯩꯅ ꯎꯖꯔꯛꯄ ꯑꯗꯨ ꯉꯥꯡꯊꯣꯛꯏ, ꯑꯗꯨꯒ ꯅꯈꯣꯏꯅꯁꯨ ꯅꯄꯥꯗꯒꯤ ꯇꯥꯔꯛꯄ ꯑꯗꯨ ꯇꯧꯏ. ꯃꯈꯣꯏꯅ ꯏꯕꯨꯡꯉꯣꯗ ꯈꯨꯝꯂꯛꯏ, ꯑꯩꯈꯣꯏꯒꯤ ꯏꯄꯥꯗꯤ ꯑꯕ꯭ꯔꯥꯍꯥꯝꯅꯤ. ꯌꯦꯁꯨꯅ ꯃꯈꯣꯏꯗ ꯍꯥꯏ, ꯅꯈꯣꯏꯅ ꯑꯕ꯭ꯔꯥꯍꯥꯝꯒꯤ ꯃꯆꯥꯁꯤꯡ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏꯅ ꯑꯕ꯭ꯔꯥꯍꯥꯝꯒꯤ ꯊꯕꯛ ꯇꯧꯔꯝꯒꯗꯕꯅꯤ. ꯑꯗꯨꯕꯨ ꯏꯁꯣꯔꯗꯒꯤ ꯊꯥꯔꯛꯄ ꯑꯆꯨꯝꯕꯗꯨ ꯅꯈꯣꯏꯅ ꯇꯥꯛꯄꯤꯔꯤꯕ ꯃꯤ ꯑꯩꯕꯨ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯠꯀꯦ ꯊꯤ. ꯑꯁꯤ ꯑꯕ꯭ꯔꯥꯍꯥꯝꯅ ꯇꯧꯗꯦ. ꯅꯈꯣꯏꯅ ꯅꯈꯣꯏꯒꯤ ꯅꯄꯥꯒꯤ ꯊꯕꯛ ꯇꯧꯏ. ꯃꯈꯣꯏꯅ ꯏꯕꯨꯡꯉꯣꯗ ꯍꯥꯏ, ꯑꯩꯈꯣꯏꯗꯤ ꯃꯔꯨꯝꯕꯤ ꯃꯆꯥ ꯅꯠꯇꯦ, ꯑꯩꯈꯣꯏꯗꯤ ꯏꯄꯥ ꯑꯃ ꯂꯩ, ꯃꯗꯨꯗꯤ ꯏꯁꯣꯔꯅꯤ. ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯈꯣꯏꯗ ꯍꯥꯏ, ꯏꯁꯣꯔꯅ ꯅꯈꯣꯏꯒꯤ ꯅꯄꯥ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯝꯒꯗꯕꯅꯤ, ꯃꯔꯝꯗꯤ ꯑꯩꯅ ꯏꯁꯣꯔꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯂꯥꯛꯂꯕꯅꯤ. ꯃꯔꯝꯗꯤ ꯑꯩꯗꯤ ꯏꯊꯟꯇꯗꯒꯤ ꯂꯥꯛꯄ ꯅꯠꯇꯦ. ꯇꯧꯏꯒꯨꯝꯁꯨꯡ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯥꯔꯛꯂꯦ. ꯑꯩꯅ ꯉꯥꯡꯕ ꯑꯗꯨ ꯅꯈꯣꯏꯅ ꯀꯔꯤꯒꯤ ꯈꯪꯗꯕꯒꯦ? ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯑꯩꯒꯤ ꯋꯥ ꯇꯥꯔꯝꯗꯦ. ꯅꯈꯣꯏꯗꯤ ꯅꯄꯥ ꯗꯤꯌꯥꯕꯣꯟ ꯑꯗꯨꯗꯒꯤꯅꯤ, ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯅꯄꯥ ꯑꯗꯨꯒꯤ ꯑꯄꯥꯝ ꯑꯄꯥꯝꯕ ꯊꯕꯛ ꯑꯗꯨ ꯇꯧꯕ ꯅꯈꯣꯏꯅꯤ. ꯃꯥꯗꯤ ꯑꯍꯧꯕꯗꯒꯤ ꯃꯤꯍꯥꯠꯄ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯑꯆꯨꯝꯕ ꯂꯩꯇꯦ, ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯑꯆꯨꯝꯕ ꯏꯔꯩ ꯂꯩꯇꯦ. ꯃꯥꯅ ꯆꯤꯟꯊꯤꯕ ꯉꯥꯡꯕ ꯃꯇꯝꯗ ꯃꯊꯟꯇꯗꯒꯤ ꯉꯥꯡꯉꯤ, ꯃꯔꯝꯗꯤ ꯃꯥꯗꯤ ꯆꯤꯟꯊꯤꯕꯅꯤ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯃꯄꯥꯅꯤ. ꯇꯧꯏꯒꯨꯝꯁꯨꯡ ꯑꯩꯅꯗꯤ ꯑꯆꯨꯝꯕ ꯍꯥꯏꯕ ꯃꯔꯝꯅ ꯅꯈꯣꯏꯅ ꯑꯩꯕꯨ ꯊꯥꯖꯗꯦ. ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯀꯅꯥꯅ ꯑꯩꯕꯨ ꯄꯥꯞ ꯆꯦꯟꯕꯗ ꯇꯥꯍꯟꯕꯒꯦ? ꯑꯩꯅ ꯑꯆꯨꯝꯕ ꯍꯥꯏꯔꯕꯗꯤ ꯅꯈꯣꯏꯅ ꯀꯔꯤꯒꯤ ꯃꯔꯝꯅ ꯑꯩꯕꯨ ꯊꯥꯖꯗꯕꯒꯦ? ꯏꯁꯣꯔꯗꯒꯤ ꯑꯣꯏꯕ ꯃꯤ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯍꯥꯏꯗꯣꯛꯄ ꯋꯥ ꯇꯥꯏ. ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏꯗꯤ ꯇꯥꯗꯦ, ꯃꯔꯝꯗꯤ ꯅꯈꯣꯏ ꯏꯁꯣꯔꯗꯒꯤ ꯅꯠꯇꯦ. ꯌꯍꯨꯗꯤꯁꯤꯡꯅ ꯏꯕꯨꯡꯉꯣꯗ ꯈꯨꯝꯂꯛꯏ, ꯅꯪꯗꯤ ꯁꯃꯥꯔꯤꯌꯥꯒꯤ ꯃꯤꯅꯤ ꯑꯃꯁꯨꯡ ꯚꯨꯠ ꯄꯨꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯅꯤꯡꯊꯤꯅ ꯍꯥꯏꯒꯗ꯭ꯔꯥ? ꯃꯗꯨꯗ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯈꯨꯝꯂꯦ, ꯑꯩꯗꯤ ꯚꯨꯠ ꯄꯨꯕ ꯅꯠꯇꯦ. ꯇꯧꯏꯒꯨꯝꯁꯨꯡ ꯑꯩꯅ ꯏꯄꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯩ, ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯩꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯦ. ꯑꯗꯨꯕꯨ ꯑꯩꯅ ꯏꯊꯟꯇ ꯊꯥꯒꯠꯆꯕ ꯊꯤꯗꯦ. ꯊꯤꯕ ꯑꯃꯁꯨꯡ ꯋꯥꯌꯦꯜ ꯇꯧꯕ ꯑꯃ ꯂꯩ. ꯑꯩꯅ ꯅꯈꯣꯏꯗ ꯊꯥꯡꯒꯩ ꯁꯦꯡꯅꯃꯛ ꯍꯥꯏꯔꯤꯕꯅꯤ, ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯑꯩꯒꯤ ꯋꯥ ꯉꯥꯛꯂꯕꯗꯤ ꯂꯣꯝꯕ ꯅꯥꯏꯗꯅ ꯃꯍꯥꯛꯅ ꯁꯤꯕ ꯑꯗꯨ ꯁꯨꯡꯎ ꯎꯔꯔꯣꯏ.
ꯖꯤꯍꯨꯗꯤꯁꯤꯡꯅ ꯏꯕꯨꯡꯉꯣꯗ ꯍꯥꯏ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯅꯪꯗꯤ ꯚꯨꯠ ꯃꯄꯨꯅꯤ. ꯑꯕ꯭ꯔꯥꯍꯥꯝꯁꯨ ꯏꯁꯣꯔꯒꯤ ꯋꯥ ꯇꯥꯛꯊꯣꯛꯄꯁꯤꯡꯁꯨ ꯉꯝꯅ ꯁꯤꯈ꯭ꯔꯦ. ꯑꯗꯨꯃꯛꯄꯨ ꯅꯪꯅ ꯍꯥꯏꯔꯤ, ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯑꯩꯒꯤ ꯋꯥ ꯉꯥꯡꯂꯕꯗꯤ ꯁꯤꯕꯒꯤ ꯃꯍꯥꯎ ꯃꯉꯣꯟꯗ ꯂꯣꯝꯕ ꯅꯥꯏꯗꯕ ꯁꯨꯛꯇꯪ ꯇꯪꯂꯔꯣꯏ. ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯑꯕ꯭ꯔꯥꯍꯥꯝꯗꯒꯤ ꯍꯦꯟꯅ ꯅꯪꯅ ꯆꯥꯎꯕ꯭ꯔꯥ? ꯃꯍꯥꯛꯁꯨ ꯁꯤꯔꯦ, ꯏꯁꯣꯔꯒꯤ ꯋꯥ ꯇꯥꯛꯊꯣꯛꯄꯁꯤꯡꯁꯨ ꯁꯤꯔꯦ. ꯅꯊꯟꯇꯕꯨ ꯀꯅꯥꯅꯤ ꯍꯥꯏꯔꯤꯕꯒꯦꯅꯦ? ꯃꯗꯨꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯈꯨꯝꯂꯛꯏ, ꯑꯩꯅ ꯏꯊꯟꯇ ꯊꯥꯒꯠꯆꯔꯕꯗꯤ ꯑꯩꯒꯤ ꯊꯥꯒꯠꯄ ꯀꯔꯤꯁꯨ ꯅꯠꯇꯦ. ꯑꯩꯕꯨ ꯊꯥꯒꯠꯄꯤꯕ ꯑꯗꯨ ꯑꯩꯒꯤ ꯏꯄꯥꯅꯤ. ꯏꯕꯨꯡꯉꯣ, ꯃꯍꯥꯛꯄꯨ ꯅꯈꯣꯏꯒꯤ ꯏꯁꯣꯔꯅꯤ ꯍꯥꯏꯅ ꯅꯈꯣꯏꯅ ꯍꯥꯏꯔꯤ. ꯑꯗꯨꯃꯛꯄꯨ ꯅꯈꯣꯏꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯈꯪꯗ꯭ꯔꯦ. ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯈꯪꯉꯤ. ꯑꯗꯨꯒ ꯑꯩꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯈꯪꯗꯦ ꯍꯥꯏꯔꯝꯂꯒꯗꯤ ꯑꯩꯅ ꯅꯈꯣꯏꯒꯨꯝꯅ ꯆꯤꯟꯊꯤꯕ ꯑꯣꯏꯒꯅꯤ. ꯇꯧꯏꯒꯨꯝꯁꯨꯡ ꯑꯩꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯈꯪꯉꯤ, ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯋꯥ ꯉꯥꯡꯉꯤ. ꯅꯈꯣꯏꯒꯤ ꯅꯄꯥ ꯑꯕ꯭ꯔꯥꯍꯥꯝꯅ ꯑꯩꯒꯤ ꯅꯨꯃꯤꯠ ꯎꯖꯒꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯔꯝꯃꯤ, ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯗꯨ ꯎꯖꯔꯗꯨꯅ ꯍꯔꯥꯎꯔꯦ. ꯃꯔꯝ ꯑꯗꯨꯅ ꯖꯤꯍꯨꯗꯤꯁꯤꯡꯅ ꯏꯕꯨꯡꯉꯣꯗ ꯍꯥꯏ, ꯅꯪꯗꯤ ꯆꯍꯤ 50 ꯈꯛꯁꯨ ꯁꯨꯗ꯭ꯔꯤ, ꯑꯗꯨꯒ ꯅꯪꯅ ꯑꯕ꯭ꯔꯥꯍꯥꯝꯕꯨ ꯎꯔꯕ꯭ꯔꯥ? ꯌꯤꯁꯨꯅ ꯃꯈꯣꯏꯗ ꯍꯥꯏ, ꯑꯩꯅ ꯅꯈꯣꯏꯗ ꯊꯥꯡꯒꯩ ꯁꯦꯡꯅꯃꯛ ꯍꯥꯏꯔꯤꯕꯅꯤ, ꯑꯕ꯭ꯔꯥꯍꯥꯝ ꯄꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯂꯩ. ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯏꯕꯨꯡꯉꯣꯗ ꯊꯥꯅꯅꯕ ꯅꯨꯡꯗꯨꯝ ꯄꯥꯏꯈꯠꯂꯦ. ꯑꯗꯨꯕꯨ ꯌꯤꯁꯨꯗꯤ ꯂꯣꯠꯇꯨꯅ ꯏꯁꯣꯔ ꯅꯤꯡꯁꯤꯡꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯉꯁꯤꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯔꯤꯁꯇꯗ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯈ꯭ꯔꯕ ꯄꯨꯝꯅꯃꯛꯇ ꯍꯪꯕ ꯌꯥꯕ ꯋꯥꯍꯪ. ꯉꯁꯤꯒꯤ ꯋꯥꯍꯪ ꯑꯗꯨꯗꯤ, ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯇꯥꯏꯕꯪ ꯄꯥꯟꯕꯤꯒꯤ ꯃꯉꯥꯜ ꯑꯣꯏꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯅꯤꯁꯨꯕ ꯋꯥꯍꯪꯗ, ꯌꯤꯁꯨꯕꯨ ꯍꯥꯟꯅ ꯈꯪꯗꯗꯨꯅ ꯏꯁꯣꯔꯕꯨ ꯍꯥꯟꯅ ꯈꯪꯕ ꯌꯥꯕ꯭ꯔꯥ? ꯑꯍꯨꯝꯁꯨꯕꯗ, ꯀꯔꯝ ꯇꯧꯔꯒ ꯑꯩꯈꯣꯏ ꯅꯤꯡꯇꯝꯕ ꯐꯪꯒꯅꯤ? ꯃꯔꯤꯁꯨꯕ ꯋꯥꯍꯪꯗ, ꯌꯤꯁꯨꯅ ꯁꯩꯇꯥꯟ ꯑꯁꯤ ꯀꯔꯝꯅ ꯈꯟꯕꯒꯦ? ꯍꯥꯏꯔꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯗꯒꯤ ꯕꯥꯏꯕꯜꯗꯒꯤ ꯑꯩꯈꯣꯏ ꯄꯤꯃꯤꯟꯅꯁꯤ. ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯁꯨꯝꯅ ꯇꯦꯟꯁꯤꯟꯖꯔꯦ. ꯏꯁꯣꯔꯒꯤ ꯋꯥꯍꯩꯕꯨ ꯇꯥꯈ꯭ꯔꯕ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯏꯄꯥ ꯏꯁꯣꯔꯒꯤ ꯃꯄꯥ ꯅꯥꯏꯗꯕ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ. ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ, ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯨ, ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ. ꯑꯃꯨꯛ ꯍꯟꯅ ꯁꯣꯃꯥꯅꯟꯗ ꯃꯥꯏꯕꯝꯅ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ.